Ukrul district ta handak thokiba hingsa gi thogdoki manung channa mioi ani leikidabagi NIA da sinakiba case adu agency asidagi lawthoknana ba Tangkhul furuptagi MLA Ahum Amasung Tangkhul gi CSO Singna chief minister da takshinkre Ukrul Amasung Kamjong district ani asida handak numit khareni gi mamangdagi Tangkhul Amasung kuki furup ani gi marakta muknabadagi haujik oiriba fibam asida MLA Ram Muiva MLA Laishio Kaising Amasung MLA Kasim Basum Yauna Tangkhul gi CSO Singi Mute Singangasi Chief Minister Yumnam Khemchanga Chief Minister Secretariat ta unaduna Unakhre Warisanaba aduda Manipur Lengaki Home Minister Govindas Konthok Jamsu Sarugyaki Warisanaba aduda Tangkhul gi Mute Sing Amasung CSO Singi Luchingba Singna Haujik Thokliba Irangasi Tangkhul na haubanate kuki gi mioi kangbu amana hauruktuna mi faba yummai thabagi thabak chathaba haurakpani haina paudam ki hairi Irang asigi matangda ningthina khangba yaudringaida mioi ani leikidabagi case National Investigation Agency NIA da sinari haina laukthokkiba asi lengak asigi achumba khongthang nate case adu NIA dagi amuk lauthokadabani haina taksilamki amaromda Imphal Ukrul lambi Tingjinduna Thambada Lengakna action amata laukhatte fibamasi adumak makha chatharabadi Tangkhul gi miyamsu asauba helakpa yai haina chief minister da khanganki warol sing adu tabaga loinana irang asi loishinduna nungsi chanana laiminana ba hotnaminasi irang thokiba maru oina Sangkai amasung Mongkot Chepuda numit kharani asigi manungda chatuna fibam yengsinbaga loinana lo thugaiduna sajili hariba bunker sing lokthok hangani punna chawkatpa Puraknanaba infrastructure hena semgatpa amasung communal harmony lehenaba lengakna chapchaba thabak tawri santi lehenba haibasi chawkhat thaurangi yamna maru oiba yumfam oiri Ukrul Kamjong district ani asida tangdu leitaba purakpaga loinana chawkhatpa puraknanaba punna hona minase haina chief minister Yumnam Khemchana mahaki wafam thamki hairi